Sisipur ATM booth ki thogdok te chenaba ahum phare. Mamangda thokiba Churachandpur State Bank of India ki ATM da sel happa lakpa mioi arambam Ranjan Maitei halga lupa crore ama hena lut tawbada chenaba mioi ahum Churachandpur police na phagat pangamle. Lupa lakunsu recover tawre. Makoi ATM da sel happa chatpa Writer Safeguard Group ki employee ngakani hairi. Paraba mioi sing adudi B Thanglin Pau sahina nipu apokba tunkokam Churachandpur. Ke Somen sahina kuntha taruk apokba chauba Khuga Tampak Churachandpur amadi Khongkham Brojen sahina nipu apokpa ke Sohen Bamon Kampudagini hairi makha taba wahang pahung tauna bagidamak Churachandpur police station da leiri hairi aduga topa pawmana NPP machek tanare tanthokhre thangmilena Joykumar bu sahi taruk tanthokhre National People's Party NPP Manipur gi chana kanglon makhada yumnam Joykumar party primary member oibadagi sahi taruk tanthokle hairi NPP dagi sahi taruk tanthokhle hairiba Joykumar Uripok Assembly Constituency dagi party asigi ticketa 2017 da pangthokiba Manipur Assembly gi general election da mai paktuna hojik leriba BJP na lusingba chungsinaba lengak asida deputy chief minister oiribani NPP gi president Thangmilen ki gen yauna party asigi lusingba khara party gi national president Konat Sangmana mamang tanthokhle haina lauthokhrabani Thangmilen hai party ki MLA marimag party nungshiba amadi party mapangan kan khanba pamba natte haina maral sireduna Joykumar bu party dagi sahi taruk tanthoknaba party ki disciplinary action committee na recommend tawrakpa matungina Joykumar bu sahi taruk party dagi tanthokpagi ayaba pikhibani haina pangmi singda phungdokhi mahangna party sigi MLA marimag mamangda mikhalda topa party da ticket tanabada phangdabadagi party sida changlaklaga party ki ticket ta mikhalda mai pakba ngamkhibani haina su maral sikhi NPP asi leikidraba K Brajamohan Dev Sarmana founder president oiraga lingkhat khibani haibadu palladuna party asina national party gi thakta lakhibagi political history chaurakna thangmilena thamki aduga topa pawmana COVID kanglon ngak taba sing chairak pirgani CM na potpham phambi singda loan yen thokre Chief Minister N Biren na laibak sinba thungna lockdown chathakibadu da awaba mayong na khraba potpham phambi sing makhoi gi sinpham adu amu hanna sathaba ngamhanna ba tongan ba district singi potpham phambi lising amaga chani humphuma da loan gi senpham yen thokre Pradhan Mantri Street Vendor Atma Nivani PM Sabhani digi makhada potpham phambi singda Mantri Mudra Yojana piduna su tengbang phangankre Thauram du wangang bada N Birena pandemic manungda potyon bising sel thungi awawa khudong chadaba mayok nei haiba lengak na khangi Chief Minister na makhata na hai state asigi tongan mafam singdagi potyon bilising kulromda loan pibani potpham phambi singda loan pibada bank official singna lokhiba thodang amadi support tawkhiba dugidamakta su thagatpa phongdokhi Chief Minister na lemhoriba applicant singda su loan gi senpham madu athu matamda pithokhina ba appeal tawkhi State sida COVID-19 nabaga mari lenana N Birena hai COVID-19 case handle basi SOP ki kanglon ngak taba aduga lengak na piba sana kanglon ngak taba dagini lengak na kanglon ngak taba singi mathakta National Disaster Management Act ki makhada akan bathabak paikhalagani hai khibaga loinana mahak na miyam da lengak na piba guideline sing aduga SOP ngak na chanaba appeal tawki Thauram du Chief Minister na Jiriba Municipal Council aduga Kaksing Municipal Council na Awang Nongpak India ki Best City in Citizen Feedback Award 2020 gi mana phanglakba sing official singda yen thokhi aduga topa pawmana Manipur yauna India ki COVID case lising mawdra tret ke chanipan mawdra mari thengnare active case su million ama hele Leibak sida hokiba pung kunmari da coronavirus na naba anoba mioi lising humputeret ke chanipan mawdra mari thengnabadagi laisat asina naba apunma masing lak yangkhai mathoi henkre haina Union Health Ministry na ngasi ayuk thadrok paserol amada hairi malengmi laisat asina soal laba khwaidagi henjilaba anaba masing yambada ani subum famda leiriba India gi anaba masing lak yangkhai mathoi ga lising taranai pan ga chani yangkhai humdoi oiduna United States ki hek mathangda yamna nakna leire US ki apunba naba masing lak humpumanga romni haina pari haukiba pung kunmari gi manungda laisat asina nabadagi sikhiba mi masing lising amaga chama kunthani thoi asi tharaga ngasi ayuk phawbuda leibak sigi oina laisat asiga mari lena na sikhiba masing lising marphu humdoi ka chama mawdani pan yaukhre marak sida India na masana sajaba ICMR ga collaborate tawba Bharat Biotech aduga COVID vaccine Cardila Healthcare Limited ki phase 1 aduga phase 2 gi clinic and trial mai pak na khumang chauchile haina Minister of State for Health Aswani Chaubena ngarang Rajya Sabha da haikre
vaccine candidate animak hauzik phase 2 clinical trial sathari Manipur ngasi ayuk phawda novel coronavirus positive oiba apunba masing lising nipan ga chahum kun sukre aduga laisat asiga mari lenana laikhidaba mi gi masingna yankhai mathoi yaukhre ngasi ayuk phawda laisat asina nabadagi phaduna discharge tawkhiba masing chamaga sukna ahum tharga hauzik phawda recover tawkhiba masing lising taruk ka chamga kun mathoi sukre naba pharakpagi changna chada 19.3 ni haina pari ngasi ayuk phawda layeng liba naba masing lising amaga chatret yankhai mathoi ni haina official oiba paw asina hairi official paw matungina ngasi ayuk phawda nupi kunteret yauna positive oikhiba sing adu Imphal West tagi kuntaruk Imphal East tagi kunmapal Thawbal tagi tara nipal Churachandpur da tara Bishnupur da mari None da ahum Ukhrul da ani aduga Kangpokpi da amani hairi Masigi mathakta CAPF personnel tara teretsu positive oire hairi masina taba tongan tongan ba lab sing da sample test tawbada mioi kunipal amasu positive oikre hairi Arobada pawbilai news ri da gi video yen biri ba khuting ma pu thagachari